Asomna luhongbagi matam yausilae. Haizingpot loikre. Hayengdi luhongbani. Mayam marang yumsu mitili. Numidangduda Kaboklayga Roshanga phone wari sanari. Roshanna Saktibi. Kaboklayna kay haygi dato. Roshanna aidi hayengse yam yohoninge. Kaboklayna is yare yam ngamdrabo. Roshanna ngamdre aigi Saktibi nuksibina inaktala ani khanbada wakanse mathum marang haure nangdi kasu phawdobro. Kaboklayna dato aidi yam harawe yam nungai amuksu yam kapninge. Roshanna kaigi adude aigi nakta lairaga kapningidi kaigino. Saktibi aigi nakta lakningdabairo. Kaboklayna adui nate daton gi nakta lani khanbaini aina nungairiba harauriba aduga yumgi mama pabung amadi leikaigi imanabi mayam thadoni khanbada kapninge haiba. Roshanna is asigibu punsigi kaina dawsunate marakta adum chatoisidi. Kaboklayna adu erasu wakanse sonthayi. Roshanna Saktibi adumaina sontaganu hayeng wani nangna warena mamtok mayaida tarela koiraktradi yaroiko nungdangda imungda mo koyandoinedi sauni haisini. Kaboklayna adudi kaigino daton. Roshanna ai Saktibi nuksibise miyam mangda aigini haina takningbagi. Kaboklayna adudi taktrasu miyamna dum khangnadaw leire. Roshanna as nang khangbote khangnabaduna makhan amane sina miyam mamangda lenadoiba. Kaboklayna is yare daton thengi tumasi. Roshanna as thamoigase kainom tawreko inakta leiraga hairakpaga male hayengse masi oramadi phanida. Kaboklayna yam khatlanuko daton hayeng soida ngamdana aibu lawba lauko. Roshanna laktoine soiroida pakano aidi bornina ketharaga mayamgi mayaida mayamna senaraga chatorisidi game toroi. Kaboklayna adumai haino daton soiba haibase tamba ngamba nate. Roshanna Saktibi pakachawi nangta soino lohong panthane kainao nakiniamo. Kaboklayna yare karan ngangano thamage. Roshanna phagi tawbanida farese thenge tumthoko. Kaboklayna hoi datonsu tumoko thamage ko. Anidu kol thamnakre. Roshanna madi Kaboklay wakal nungaina momonokna tumthakre. Ahing adu haukre luhongbagi ayukni. Kaboklay laylengbagi irang langli. Saktibi Kaboklay ngasidi ningthina kirabanina yengbada murasu rasi layna ningthijay. Nupa mayamdasu adu mangay mayam tinba hengalai. Roshan hanadagi sakta chuda sabanda awat palaytrabani ngasina hena lemna phajare. Somdana Ratan yumgi mayay kada hanggat handa chatuna lay. Rohitna baba Ratanna nang lakpa yam phare ipaga wa matanasi. Rohitna baba kay matangino. Ratanna ngasi director Kaboklaygi luhongba numini. Rohitna hoi aisu tare aisu babada haigi khana lakpane. Ratanna numida sini aikoina wa nangairakpa. Rohitna babagi apamba amadi aigi aningba pangthokpa yarani. Ratanna yamna makhol hauna akhakarauna ngandana kanade nupi macha amabu ingna tapna loisansi. Rohitna baba adudi karam tawsige. Ratanna akoina pamlibase kaina aduni aduna aikoina kainagi gari mari lakpada turning point amagi khudong saba lauraga kaina na tongba gari aduda akoigi tata asina asoiba saraga thomjingadabani. Rohitna yes baba adu yai. Ratanna
ꯑꯗꯨꯕꯨ ꯂꯨꯔꯤꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯗ ꯁꯣꯏꯔꯣꯏꯗꯕ ꯅꯪꯅ ꯊꯥꯖꯕ ꯃꯤ ꯑꯗꯨꯅꯤ. ꯔꯣꯍꯤꯠꯅ ꯕꯕꯥ, ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯋꯥꯕꯤꯒꯅꯨ. ꯅꯆꯥ ꯂꯩꯔꯤ. ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯖꯒꯦ. ꯔꯇꯟꯅ ꯐꯔꯦ, ꯆꯦꯛꯁꯤꯟꯅ ꯆꯠꯂꯣ. ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯛꯑꯣ. ꯔꯣꯍꯤꯠꯅ ꯍꯣꯏ ꯕꯕꯥ. ꯔꯣꯍꯤꯠ ꯃꯌꯨꯝꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ. ꯒꯤꯇꯥꯅ ꯀꯗꯥꯏꯗꯅꯣ ꯅꯆꯥꯅꯨꯄꯥꯅ ꯌꯥꯝ ꯐꯤꯡꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ? ꯔꯇꯟꯅ ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯍꯩꯁꯤꯡꯕ ꯑꯃ ꯌꯦꯡꯅꯕ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ. ꯒꯤꯇꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯕꯥ? ꯅꯆꯥꯅꯨꯄꯥꯁꯤ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦꯅ ꯇꯧꯔꯒ. ꯔꯇꯟꯅ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯕꯨ ꯃꯥꯡꯒꯗ꯭ꯔꯣ? ꯃꯤ ꯃꯁꯛ ꯈꯪꯍꯟꯒꯦ ꯉꯁꯤꯗꯤ. ꯒꯤꯇꯥꯅ ꯀꯔꯤ ꯃꯄꯥꯅꯣ ꯁꯤꯕꯣ? ꯑꯩꯗꯤ ꯏꯁꯥꯁꯦ ꯂꯩꯕ ꯌꯥꯗ꯭ꯔꯦ. ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯤꯕꯣ? ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯒꯤꯇꯥ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯁꯣꯝꯗ ꯔꯣꯍꯤꯠ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯖꯦꯝꯁꯅ ꯀꯗꯣꯝꯗꯩꯅꯣ? ꯌꯥꯝ ꯊꯥꯖꯗꯦꯅ. ꯎꯗ ꯀꯨꯏꯔꯦꯗ ꯍꯦꯔꯣꯁꯦ. ꯔꯣꯍꯤꯠꯅ ꯋꯥꯔꯨꯕ ꯑꯝꯇ ꯇꯥꯟꯅꯁꯦꯅ ꯇꯧꯕꯅꯦ. ꯖꯦꯝꯁꯅ ꯀꯌꯥꯝ ꯂꯨꯕꯅꯣ ꯍꯥꯏꯁꯤꯕꯣ? ꯔꯣꯍꯤꯠꯅ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯖꯦꯝꯁꯇ ꯇꯝꯃꯝꯃꯤ. ꯖꯦꯝꯁꯅ ꯍꯦꯔꯥ, ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯗꯤ. ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ ꯋꯥꯔꯨꯕ ꯀꯥꯏꯅ. ꯔꯣꯍꯤꯠꯅ ꯚꯥꯏ, ꯌꯥꯝ ꯂꯥꯏꯅꯁꯨ ꯈꯟꯕ ꯌꯥꯗꯦ. ꯀꯩꯅꯥꯗꯣ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦ. ꯃꯥꯒꯤ ꯏꯁꯀꯣꯔꯠ ꯃꯌꯥꯝꯒ ꯅꯤꯡꯊꯤꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯀꯅꯤ. ꯖꯦꯝꯁꯅ ꯑꯁ, ꯏꯁꯀꯣꯔꯠꯀꯤ ꯋꯥꯕꯨ ꯑꯩ ꯇꯧꯒꯦꯁꯦ. ꯃꯊꯥꯒꯁꯨ ꯁꯥꯔꯨꯅꯨ. ꯉꯁꯤꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯔꯣꯍꯤꯠꯅ ꯃꯥꯅꯦ, ꯉꯁꯤꯅꯦ. ꯌꯥꯝ ꯍꯩꯁꯤꯡꯅ ꯇꯧꯒꯗꯕꯅꯤ. ꯁꯣꯏꯍꯟꯕ ꯌꯥꯗꯦ. ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄ ꯉꯝꯂꯕꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯅꯤ. ꯖꯦꯝꯁꯅ ꯑꯁ ꯚꯥꯏ, ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯦ. ꯑꯩ ꯇꯧꯒꯦꯁꯦ, ꯌꯦꯡꯉꯣ. ꯔꯣꯍꯤꯠꯅ ꯐꯔꯦ, ꯅꯪ ꯐꯅꯕ ꯁꯣꯏꯗꯅꯕ ꯁꯤꯜꯂꯣ. ꯁꯦ, ꯇꯥꯇꯥꯒꯤ ꯀꯤꯅꯦ. ꯖꯦꯝꯁꯇ ꯇꯥꯇꯥꯒꯤ ꯁꯣꯗꯨ ꯄꯤꯔꯝꯂꯒ ꯔꯣꯍꯤꯠ ꯃꯌꯨꯝꯗ ꯍꯜꯂꯛꯏ. ꯒꯤꯇꯥꯅ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ? ꯏꯃꯥꯗꯤ ꯄꯥꯈꯠꯄꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ. ꯅꯄꯥꯒꯤ ꯃꯑꯣꯡꯅ ꯃꯔꯣꯜ ꯑꯃ, ꯑꯩꯗꯤꯅꯦ. ꯔꯣꯍꯤꯠꯅ ꯏꯃꯥ, ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯑꯩꯁꯦ ꯅꯆꯥ ꯇꯣꯝꯄꯣꯛꯅꯦ. ꯏꯃꯥꯅ ꯅꯤꯡꯕ ꯊꯨꯡꯅꯕ ꯑꯣꯐꯤꯁꯔ ꯑꯆꯧꯕꯒ ꯑꯣꯏꯔꯒ ꯏꯃꯥꯒꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤꯗꯣꯏꯅꯦ. ꯒꯤꯇꯥꯅ ꯅꯄꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗ ꯅꯪ ꯌꯥꯎꯒꯅꯨꯀꯣ. ꯔꯣꯍꯤꯠꯅ ꯃꯃꯥ ꯅꯨꯡꯁꯤꯕꯤ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏꯌꯦ. ꯑꯩ ꯃꯃꯥꯒꯤ ꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯍꯟꯈꯤꯅꯤ. ꯒꯤꯇꯥꯅ ꯐꯔꯦ, ꯅꯐꯤꯒ ꯍꯣꯡꯗꯣꯛꯎꯔꯣ. ꯁꯣꯝꯗꯅ ꯂꯨꯍꯣꯡꯐꯝꯗ ꯑꯃꯨꯛ ꯇꯣꯏꯕ ꯃꯤꯅ ꯄꯤꯛ ꯊꯜꯂꯦ. ꯀꯨꯝꯍꯩꯒꯨꯝ ꯌꯦꯡꯅꯔꯤ. ꯔꯣꯁꯟꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯃꯗꯤ ꯔꯥꯁꯤ ꯂꯩꯕꯤ ꯀꯕꯣꯛꯂꯩ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯗꯤ ꯑꯉꯛꯄꯅꯤ. ꯃꯥꯝꯇꯣꯞꯀꯤ ꯅꯥꯛ ꯒꯦꯠ ꯑꯃꯗꯤ ꯒꯦꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩ. ꯁꯣꯅꯤꯌꯥ, ꯖꯤꯅꯥ ꯍꯣꯏꯁꯨ ꯀꯕꯣꯛꯂꯩꯒꯤ ꯂꯨꯍꯣꯡꯕ ꯂꯥꯛꯏ. ꯔꯣꯍꯤꯠ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯁꯣꯅꯤꯌꯥꯗ ꯀꯣꯜ ꯇꯧꯔꯛꯏ. ꯁꯣꯅꯤꯌꯥꯅ ꯍꯜꯂꯣ, ꯑꯩ ꯂꯨꯍꯣꯡꯐꯝꯗ ꯂꯩꯌꯦ. ꯔꯣꯍꯤꯠꯅ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ? ꯁꯣꯅꯤꯌꯥꯅ ꯀꯩꯅꯣ, ꯉꯁꯤ ꯀꯕꯣꯛꯂꯩꯒꯤ ꯂꯨꯍꯣꯡꯕꯅꯦ. ꯔꯣꯍꯤꯠ ꯈꯪꯁꯥꯎ ꯁꯥꯎꯅ ꯂꯥꯎꯔꯛꯏ. ꯑꯣꯏ, ꯅꯪ ꯀꯅꯥꯅ ꯆꯠꯂꯣ ꯍꯥꯏꯒꯦ? ꯍꯥ? ꯆꯠꯂꯝꯗꯥꯏꯗꯁꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ. ꯀꯨꯁꯤ ꯔꯥꯁꯤ ꯌꯥꯝ ꯄꯥꯝꯃꯕꯣ? ꯁꯣꯅꯤꯌꯥꯅ ꯀꯩꯅꯣ, ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯒ ꯀꯃꯥꯏꯅ ꯂꯨꯍꯣꯡꯕ ꯌꯥꯎꯔꯣꯏꯗꯣꯏꯅꯣ? ꯔꯣꯍꯤꯠꯅ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ. ꯌꯨꯝꯗ ꯁꯠ-ꯁꯠ ꯍꯜꯂꯣ, ꯅꯠꯇ꯭ꯔꯒ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ. ꯁꯣꯅꯤꯌꯥꯅ ꯐꯔꯛꯇꯣ ꯈꯤꯇꯧꯔꯥꯅꯨ ꯍꯥꯏꯕꯅꯦ. ꯔꯣꯍꯤꯠꯅ ꯀꯩꯅꯣ ꯐꯔꯛ ꯍꯥꯏꯗꯤ? ꯍꯥ? ꯃꯈꯣꯏꯗꯣ ꯑꯩ ꯌꯦꯛꯅꯕꯅꯦ. ꯑꯩ ꯃꯈꯣꯏꯒ ꯅꯪꯒ ꯄꯨꯟꯕ ꯄꯥꯝꯗꯦ. ꯃꯈꯣꯏꯗꯤ ꯃꯤꯕꯨ ꯁꯪꯍꯥꯠ ꯍꯥꯠꯄ ꯉꯝꯕ ꯃꯤꯅꯦ. ꯑꯩꯒꯤ ꯌꯦꯛꯅꯕꯗꯨꯒ ꯄꯨꯟꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ? ꯁꯣꯅꯤꯌꯥ ꯔꯣꯍꯤꯠ ꯁꯥꯎꯔꯦ ꯈꯪꯂꯗꯨꯅ ꯂꯨꯍꯣꯡꯐꯝꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯀꯥ ꯑꯃꯗ ꯆꯪꯗꯨꯅ ꯇꯞꯅ ꯐꯝꯃꯤ. ꯁꯣꯅꯤꯌꯥꯅ ꯑꯩ ꯋꯥ ꯍꯥꯏꯒꯦ. ꯅꯪꯅ ꯌꯦꯛꯅꯕꯅꯤ ꯈꯜꯂꯤꯕ ꯃꯈꯣꯏꯗꯣ ꯅꯪꯒꯤ ꯌꯦꯛꯅꯕ ꯅꯠꯇꯦ. ꯃꯈꯣꯏꯗꯤ ꯅꯪꯒꯤ ꯐꯅꯕꯇ ꯈꯜꯂꯤꯕ ꯃꯤꯅꯤ. ꯔꯣꯍꯤꯠ ꯉꯛꯅ ꯀꯔꯤ? ꯃꯇꯧ ꯀꯔꯝꯅ? ꯁꯣꯅꯤꯌꯥꯅ ꯔꯣꯍꯤꯠꯇ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ. ꯀꯔꯝꯅ ꯔꯣꯍꯤꯠꯇ ꯅꯨꯡꯁꯤꯈꯤꯕ ꯑꯃꯗꯤ ꯔꯣꯁꯟ ꯑꯃꯗꯤ ꯀꯕꯣꯛꯂꯩꯅ ꯔꯣꯍꯤꯠꯀꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎ ꯈꯟꯕꯤ ꯄꯨꯝꯅꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯔꯛꯏ. ꯁꯣꯅꯤꯌꯥꯅ ꯔꯣꯍꯤꯠ,
nang makoibo lana khanbadi nang langani. Rohit mana khalamba wakal pumba tayonaramle khanbada mathanta makok puba ngamdana phone du patkhakthali. Rohit na kare aina tariba sibu chumlibra masibu oithokpa yaribra. Mathanta wang kaya hangzaki kaboglay na magi assignment tawbikhiba mana toroktaba numitta kaboglay gi notebook pibikhiba pumnamag ningsinglaga mitagi pirang sintarai. Makokta paiduna phamlingay mana tawkiba plan adu ningsinglai. Kudakta James ta call tawi adubo phone adu switch off lairami. Rohit na ay hausi kay tawne ay mafam aduda chatkani ay soidana chatkani. Rohit gari kanna thauduna James ki manakta na lai. Somdasu luhongba loibaga nupi thinaba thoknarakli. Maning mamang gari pareng chatli. Scott su mayam ama yauri. Lambida sum lakpada turning point amadagi tata amana gari sing adugi marakta kaina tongba mapa yengduna thomsilai. Tata duga nakandagi haisilakpa I-20 amaga kaina puba gari duga punna thomsinnai. Driver adudi mafam adudagi chenkre. Mayam gari singdu chap loina lepnai. Maningdagi miyoi singna kainagi gari ni tabada pakatna kumdanarai. Somda kainagi gari accident thokle tabada nupa mayunggi mi nupi mayunggi mi mayamsu loina pakatnarami. Pawadu Roshan su tare. Roshan su phihek hongbaga paw tarabanina pakatna kana sungairamdana gari thodokduna chatkre. Sandina bunga ngaikhuo akoiga punna satminase nathanda ngaikhuo. Matay manangangbaga tadakai Roshan thokre. Sandina makoy tamo nanawse mathanda sakre amuta tanase. Sanjeevna karino tawrisibo kamay tawniside. Sanjeev ka Santiga su gari tawduna accident thokpamda lai. Mayam mari chensinnai. Laibak phaba haigadra kainagi gari adudi nakandagi haisilakpa I-20 aduna nakanda kitang khetpa oirami. I-20 adudi tatagi force na kanghibana lawba yadrabagumbani. Kainana tongpa gari adudi kitang sokpa natana bidi asopan yaudre. Roshan kaboglay na tongba gari adu tamna chensilai. Kaboglay pakat na layrami. Kaisu thoidokpa taramdabaduda sorsang no hontoi. Kaboglay ngakna dato sida kamayna mo. Nubiya halaman na hayma ibungo nangdi sida mo kamayna. Roshan na nine pautabada pakat pa na laybiyadadana lakpane. Nupiya haladuna ibungo kaisu tawdre yum dahalo nupi mayunggi mi uba pati hainabani. Roshan kaboglayda amok haifet yenglamlaga yum dahana hankre. Kaboglayna nine kinomta. Nupiya haladuna kaidore ibema. Kaboglayna nakanda gari ama layrido asokpo yaubra hospital da amukta pubiyo yauradi. Nupiya haladuna ibema nupa kaina phanaba silani hena khansilano nangi afaba numira sida. Nupa halamana kaina puba gari si thauba haurone jatra pubidi mangda satkibana yum yaukre. Nupa haladuna hairakpagi matung inna mayamsu mari chatpa haure. Santiga Sanjeev kasu mayam kaisu thoidokpa yaudre tabada yumda halai. Nakan amada taduna lairiba I-20 aduda police mayamna yengli. Police ki SI amana manungda mi ama yaurine noi somda amta laune. Manakta laiba constable ama fatchang silaktuna sir. SI aduna gari manungda mi yaurine noi miyam pulaga amta lauthoknaba tawsi. Constable aduna pani sir. Makhoi constable kharana gari manungdagi chaptuna lairiba mi adu lokthoi. SI aduna identity card ka yauri yengone gyan tadre sokpase hospital da punaba tawsi. Constable aduna Rohit ki pocket da check tawi. Somdana masa halaktrena pakhatna gita hansin masanupada call tawi. Constable aduna sir mom haina safe toba call amalai. SI aduna adudi mamagi number oirangani receive to aduga hospital da law haikro. Constable aduna hello Gitana paibi reisibu aigi sa Rohit.
ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯁꯨꯝꯗꯧꯕꯅꯦ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯦ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯒꯤꯇꯥꯅ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯕꯣ ꯍꯣꯏ ꯐꯅꯤ ꯂꯥꯛꯆꯒꯦ ꯒꯤꯇꯥ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯃꯈꯣꯏ ꯕꯕꯥ ꯇꯥꯕꯤꯔꯤꯕꯣ ꯔꯇꯟꯅ ꯀꯩꯗꯧꯔꯒꯦ ꯅꯨꯡꯗꯥꯡꯁꯤꯗ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ ꯒꯤꯇꯥꯅ ꯃꯈꯣꯏ ꯕꯕꯥ ꯏꯆꯥꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯦ ꯍꯧꯖꯤꯛꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ ꯔꯇꯟꯅ ꯍꯥ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯅꯥꯅ ꯀꯔꯝꯅ ꯒꯤꯇꯥꯅ ꯃꯈꯣꯏ ꯕꯕꯥ ꯍꯧꯖꯤꯛ ꯑꯗꯨ ꯍꯪꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯏꯆꯥꯗꯣ ꯌꯥꯝ ꯎꯅꯤꯡꯉꯦ ꯒꯥꯔꯤ ꯊꯧꯗꯣꯛꯑꯣ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ ꯔꯇꯟ ꯄꯟꯊꯕ ꯇꯧꯗꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ ꯑꯗꯨꯒ ꯔꯣꯍꯤꯠꯀꯤ ꯃꯅꯥꯛꯇꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯔꯇꯟꯒ ꯒꯤꯇꯥꯒꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯦ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯔꯤꯁꯦꯞꯁꯟꯗ ꯍꯪꯉꯤ ꯔꯇꯟꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯔꯤꯁꯦꯞꯁꯟꯗ ꯂꯩꯔꯝꯕ ꯅꯔꯁ ꯑꯗꯨꯅ ꯌꯥꯅꯤ ꯀꯔꯤ ꯔꯇꯟꯅ ꯍꯧꯖꯤꯛꯇ ꯑꯦꯛꯁꯤꯗꯦꯟꯗ ꯄꯨꯈꯠꯂꯛꯄ ꯑꯁꯣꯛꯄꯗꯣ ꯀꯗꯣꯝꯗ ꯅꯔꯁ ꯑꯗꯨꯅ ꯑꯣ ꯃꯥꯗꯤ OTꯗ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ ꯑꯁꯣꯛꯄꯒꯤ ꯏꯃꯨꯡ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯔꯇꯟꯅ ꯃꯥꯅꯦ ꯑꯩꯅ ꯃꯄꯥꯅꯦ ꯑꯗꯨꯒ ꯃꯥꯅ ꯃꯃꯥꯅꯦ ꯅꯔꯁ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ ꯑꯗꯨꯗꯤ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯣ ꯔꯇꯟꯒ ꯒꯤꯇꯥꯒ ꯊꯋꯥꯏ ꯋꯥꯅ OT ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯗꯣꯛꯇꯔꯁꯨ ꯊꯣꯛꯂꯛꯏ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯁꯣꯛꯄꯒꯤ ꯏꯃꯨꯡ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯔꯇꯟꯅ ꯃꯥꯅꯤ ꯗꯣꯛꯇꯔ ꯑꯩ ꯃꯄꯥꯅꯤ ꯏꯆꯥꯒꯤ ꯐꯤꯕꯝꯁꯤꯕꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯁꯣꯛꯄꯁꯤ ꯒꯥꯔꯤꯒꯤ ꯐꯣꯔꯁ ꯀꯟꯕꯅ ꯔꯥꯏꯠ ꯁꯥꯏꯠꯀꯤ ꯈꯣꯡ ꯑꯁꯤ ꯀꯛꯇꯕ ꯌꯥꯔꯣꯏꯗꯣꯔꯤ ꯗꯣꯛꯇꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯤꯇꯥ ꯑꯃꯗꯤ ꯔꯇꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯒꯤꯇꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯕꯣ ꯃꯥꯡꯖꯔꯦ ꯕꯨꯡꯉꯣ ꯃꯃꯥꯗꯤ ꯃꯥꯡꯖꯔꯦ ꯒꯤꯇꯥ ꯀꯞꯄ ꯍꯧꯔꯛꯏ ꯔꯇꯟꯁꯨ ꯑꯗꯨ ꯃꯉꯥꯏ ꯅꯨꯄꯥ ꯑꯣꯏꯕꯅ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯆꯗ꯭ꯔꯁꯨ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ ꯔꯇꯟꯅ ꯗꯣꯛꯇꯔ ꯈꯔ ꯀꯨꯞꯅ ꯌꯦꯡꯕꯤꯔꯒ ꯌꯥꯔꯣꯏꯗ꯭ꯔꯥ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯅ ꯀꯨꯞꯅ ꯌꯦꯡꯖꯔꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯐ꯭ꯔꯦꯛꯆꯔ ꯑꯣꯏꯔꯒꯗꯤ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤꯁꯤꯗꯤ ꯐ꯭ꯔꯦꯛꯆꯔ ꯅꯠꯇꯦ ꯃꯅꯨꯡꯒꯤ ꯁꯔꯨ ꯂꯣꯏꯅ ꯀꯥꯏꯔꯦ ꯔꯇꯟꯅ ꯗꯣꯛꯇꯔ ꯅꯔꯁ ꯑꯃ ꯔꯇꯟ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯁꯣꯛꯄꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯤꯗ ꯁꯥꯏꯟ ꯑꯃꯨꯛꯇ ꯇꯧꯕꯤꯌꯣ ꯔꯇꯟ ꯎꯄꯥꯏ ꯂꯩꯇꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯇꯨꯅ ꯄꯦꯄꯔ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ ꯒꯤꯇꯥꯅ ꯃꯈꯣꯏ ꯕꯕꯥ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯐꯠꯇꯦꯗꯀꯣ ꯅꯣꯡꯗꯝꯕ ꯍꯦ ꯏꯁꯣꯔ ꯅꯍꯥꯛꯅ ꯑꯁꯨꯛ ꯇꯝꯊꯤꯅ ꯇꯝꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯔꯇꯟꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯒꯤꯇꯥꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯗꯨꯅ ꯀꯣꯟꯁꯤꯟꯕꯤ ꯔꯇꯟꯅ ꯀꯞꯀꯅꯣ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯃꯁꯤ ꯄꯨꯝꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯒꯤꯇꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ ꯔꯇꯟꯅ ꯃꯤꯒꯤ ꯃꯆꯥ ꯁꯤꯁꯅꯨ ꯈꯜꯂꯒ ꯏꯆꯥꯁꯤ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯔꯦ ꯑꯩ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯃꯄꯥ ꯑꯃ ꯑꯣꯏꯔꯒ ꯏꯆꯥꯕꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯩꯅꯅꯤ ꯒꯤꯇꯥꯅ ꯃꯈꯣꯏ ꯕꯕꯥ ꯀꯔꯤꯅꯣ ꯉꯥꯡꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯕꯣ ꯔꯇꯟꯅ ꯃꯃꯥ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯁꯪꯁꯥꯔꯁꯤꯗ ꯑꯩꯃꯨꯛ ꯐꯠꯇꯕ ꯃꯤ ꯂꯩꯔꯝꯂꯔꯣꯏ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯥꯃꯔꯛ ꯆꯪꯖꯔꯐꯥꯎ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯤ ꯉꯥꯛꯄꯤꯕ ꯉꯝꯃꯔꯣꯏ ꯒꯤꯇꯥꯅ ꯃꯈꯣꯏ ꯕꯕꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯅꯤ ꯔꯇꯟꯅ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯑꯩꯁꯦ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕ ꯃꯤꯅꯣ ꯑꯩꯅ ꯋꯥꯁꯛꯂꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯐꯠꯇꯕ ꯊꯕꯛ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯇꯧꯈ꯭ꯔꯔꯣꯏ ꯍꯦ ꯃꯄꯨ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯒꯤ ꯗꯟꯗꯤ ꯏꯐꯝꯗ ꯄꯤꯕꯤꯌꯨ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯏꯆꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯀꯟꯕꯤꯌꯨꯀꯣ ꯔꯇꯟ ꯅꯤꯡꯉꯝꯗꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯤ ꯒꯤꯇꯥꯁꯨ ꯃꯆꯥꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯎꯔꯒ ꯀꯞꯂꯤ